ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯍꯟꯖꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯇꯪꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯅꯤꯔꯃꯥ ꯅꯤꯡꯊꯧꯖꯥ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯀꯣꯡꯒꯣꯜ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯋꯥꯔꯤꯁꯤꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯂꯩꯖꯔꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯍꯟꯕ ꯃꯥꯅ ꯃꯥꯂꯦꯝꯁꯤꯒꯤ ꯐꯠꯇꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯁꯦꯡꯗꯣꯛꯂꯒꯤ ꯃꯇꯥꯡꯒꯨꯝ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯂꯤꯠꯈꯠꯂꯛꯂꯤ꯫ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯛꯂꯝꯕ ꯑꯌꯨꯛꯀꯤ ꯃꯅꯤꯒꯨꯝ ꯂꯪꯂꯕ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥ ꯃꯥꯁꯨ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯃꯃꯤ ꯇꯞꯅ ꯇꯞꯅ ꯁꯝꯂꯛꯂꯤ꯫ ꯇꯤꯛ ꯇꯤꯛ ꯆꯠꯂꯤꯕ ꯒꯥꯔꯤꯒꯤ ꯈꯣꯡꯖꯦꯜꯒ ꯏꯔꯣꯏꯅꯅ ꯃꯇꯝꯁꯨ ꯍꯧꯖꯤꯜꯂꯛꯂꯤ꯫ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯅꯣꯡꯗꯣꯜ ꯌꯧꯅ ꯍꯥꯏꯒꯠꯂꯛꯂꯤ꯫ ꯇꯥꯇꯣꯟ, ꯑꯣ ꯇꯥꯇꯣꯟ, ꯁꯦ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯕ ꯄꯨꯡ ꯁꯥꯏ ꯌꯧꯈ꯭ꯔꯦꯃꯤ, ꯊꯦꯡꯉꯦꯃꯦ ꯇꯥꯇꯣꯟ, ꯁꯦ ꯄꯥꯕꯨꯡ ꯂꯣꯏꯁꯤꯟꯕ ꯂꯩꯍꯧꯔꯦ ꯍꯥꯏꯕ꯫ ꯊꯣꯏꯕꯤ ꯇꯨꯝꯂꯤꯕ ꯃꯕꯨꯡꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠꯇꯤ ꯄꯪꯅꯤꯡꯗꯅ ꯁꯨꯒꯠꯂꯗꯨꯅ ꯃꯆꯥꯊꯣꯏ, ꯉꯥꯏꯍꯥꯛꯇꯗꯤ ꯇꯨꯝꯈꯤꯒꯦ ꯀꯩꯗꯧꯔꯒꯦ? ꯈꯣꯟꯖꯦꯜꯅꯤꯗ ꯀ꯭ꯋꯥꯛ ꯍꯦꯛ ꯃꯥꯜꯂꯗꯅ, ꯈꯤꯇꯪ ꯅꯨꯡꯁꯤꯗ ꯃꯇꯤꯠ ꯅꯥꯎꯗꯧꯅ ꯈꯣꯡꯍꯧꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯊꯣꯏꯕꯤ ꯃꯆꯤꯟ ꯃꯆꯥꯗ ꯄꯩꯊꯣꯛꯇꯨꯅ ꯃꯕꯨꯡꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯒꯦꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯄꯨꯡ ꯁꯥꯏ ꯌꯧꯔꯦ ꯍꯥꯏꯕ, ꯊꯦꯡꯉꯦꯃꯦ, ꯄꯥꯕꯨꯡꯅ ꯀꯧꯔꯛꯑꯅꯤꯅ ꯍꯧꯗꯣꯛꯄꯤꯔꯛꯄꯩ ꯋꯥꯅꯤ, ꯑꯩꯕꯨ ꯀ꯭ꯋꯥꯛ ꯀꯥꯏꯅꯒ ꯃꯁꯛꯁꯤꯒ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠ ꯑꯗꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯃꯆꯤꯟꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯄꯩꯊꯣꯛꯄꯁꯤꯗꯤ ꯑꯃꯨꯛ ꯍꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯣ ꯇꯥꯇꯣꯟ ꯂꯥꯟꯖꯔꯦ, ꯁꯥꯎꯔꯅꯨ꯫ ꯑꯗꯣ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ? ꯒꯥꯔꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ꯫ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯄꯨꯡ 9:30 ꯇꯥꯗꯣꯔꯦ, ꯇꯨꯝ ꯈꯣꯡꯒꯜꯂꯤ, ꯅꯨꯡꯁꯤꯗꯦ ꯑꯝꯇ꯫ ꯀꯩꯕ 9:30 ꯇꯥꯗꯣꯔꯦꯕ? ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯊꯣꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯁꯠ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯑꯁꯦꯡꯀꯤꯔꯣ ꯃꯆꯥꯊꯣꯏ? ꯁꯤꯗ ꯇꯥꯔꯤꯁꯦ ꯑꯁꯦꯡꯕꯩꯔꯣ? ꯊꯣꯏꯕꯤ ꯁꯨꯛꯂꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯜꯂꯤꯕ ꯒꯥꯔꯤꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯄꯨꯟꯁꯤꯕ ꯐꯛꯂꯥꯡꯗ ꯊꯦꯜꯂꯤꯕ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯒ ꯐꯛꯂꯥꯡꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯕꯗꯨꯗ ꯍꯔꯤ ꯃꯆꯥꯊꯣꯏ, ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯍꯧꯗꯣꯔꯛꯄ ꯌꯥꯗꯕ꯭ꯔꯥꯕ? ꯁꯤꯗꯤ ꯑꯝꯇ ꯅꯪꯗ ꯇꯥꯔꯤ, ꯄꯥꯕꯨꯡꯒꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯖꯥꯠꯂꯣ? ꯃꯕꯨꯡꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ, ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯤ ꯇꯧꯔꯤꯕꯗꯨ ꯄꯨꯝꯅꯃꯛ ꯈꯪꯖꯤꯜꯂꯒ ꯁꯥꯎꯁꯟꯅꯩ꯫ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯍꯦꯛ ꯂꯩꯊꯣꯛꯏ, ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯤꯅ ꯉꯁꯥꯏꯗꯩ ꯊꯦꯡꯉꯦ ꯍꯥꯏꯕꯗꯤ ꯇꯥꯗ꯭ꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯏꯅꯦ꯫ ꯃꯆꯟꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯑꯁꯤꯒꯤꯕꯨ ꯁꯥꯎꯗꯅꯒ ꯇꯧꯏꯁꯤ ꯌꯦꯡꯉꯣꯅꯦ꯫ ꯇꯥꯇꯣꯟꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯒ, ꯁꯤ ꯁꯥꯎꯔꯅꯨ, ꯇꯥꯇꯣꯟꯒꯤ ꯊꯋꯥꯏ ꯃꯆꯥꯊꯣꯏ, ꯅꯨꯡꯁꯤꯕꯤ꯫ ꯍꯥꯏꯔꯒ ꯃꯆꯟꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏ ꯅꯥꯝꯃꯗꯨ ꯁꯤꯛꯂꯤ꯫ ꯊꯣꯏꯕꯤ ꯁꯨꯛꯀꯠꯂꯒ ꯈꯖꯥꯏꯗ ꯅꯥꯜꯂꯗꯨꯅ ꯇꯥꯇꯣꯟ, ꯅꯥꯏꯌꯦ ꯉꯥꯎꯔꯕꯣ? ꯍꯩ ꯇꯥꯕ꯭ꯔꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ? ꯀꯩꯗꯧꯅꯔꯦ? ꯊꯣꯔꯛꯑꯣꯅꯦ ꯍꯩ, ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯅꯦ ꯏꯄꯥꯕꯣ꯫ ꯃꯁꯥ ꯅꯥꯟꯅ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯕꯦꯒ ꯑꯃ ꯄꯥꯏꯔꯒ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯍꯧꯔꯞꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯂꯤ꯫ ꯏꯄꯥ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯍꯩ, ꯌꯧꯁꯤꯟꯈ꯭ꯔꯦ ꯄꯨꯡꯁꯦ꯫ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦꯅꯦ ꯏꯆꯥꯊꯣꯏ꯫ ꯄꯨꯟꯁꯤꯕ, ꯂꯥꯛꯑꯣꯅꯦ ꯅꯈꯣꯏꯕꯣ꯫ ꯄꯨꯟꯁꯤꯕ ꯅꯪꯁꯨ ꯌꯥꯍꯧꯗꯣ ꯈꯔꯗꯤ ꯉꯜꯂꯨꯅꯦ ꯏꯕꯣ꯫ ꯃꯄꯥꯟꯗꯒꯤ ꯃꯄꯥꯅ ꯀꯧꯔꯛꯏ꯫ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯨꯟꯁꯤꯕꯅ ꯃꯆꯥꯊꯣꯏ, ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦ, ꯄꯥꯕꯨꯡꯅ ꯀꯧꯔꯛꯏꯁꯦ ꯅꯪ ꯊꯣꯛꯑꯝꯃꯣ, ꯇꯥꯇꯣꯟ ꯂꯥꯛꯑꯒꯦ ꯆꯠꯂꯣ꯫ ꯃꯈꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯄꯥꯕꯨꯡ ꯅꯆꯥ ꯀꯨꯝꯃꯛꯑꯦ꯫ ꯑꯁꯣꯝꯅ ꯄꯨꯟꯁꯤꯕꯗꯣ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯤ꯫ ꯊꯨꯅ ꯌꯥꯡꯅ ꯏꯔꯨꯗꯨ ꯐꯠ ꯐꯠ ꯂꯨꯖꯊꯣꯛꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯌꯦꯡꯂꯤ꯫ ꯃꯅꯤ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯔꯤ꯫ ꯌꯥꯔꯦ ꯍꯧꯒꯠꯂꯨ, ꯉꯁꯤꯗꯤ ꯏꯄꯥ ꯉꯟꯅ ꯆꯠꯀꯦꯅ ꯇꯧꯕꯅꯤ꯫ ꯅꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯑꯦꯛꯖꯥꯝ ꯀꯨꯏꯔꯝꯂꯔꯣꯏ,
ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥꯅ ꯆꯥꯛꯀ ꯂꯣꯏꯔꯝꯂꯝꯕꯅꯤ. ꯃꯆꯥ ꯊꯣꯏꯒ ꯆꯠꯊꯣꯛꯃꯤꯟꯅꯔꯣꯀꯣ. ꯑꯗꯨꯒꯅꯦ, ꯅꯪꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯆꯧꯕ. ꯅꯆꯟꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯁꯤꯅꯤ. ꯏꯄꯥꯗꯤ ꯊꯕꯛ ꯃꯇꯥꯁꯤꯒ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯋꯥꯠ ꯑꯄꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯃꯇꯝꯒꯗꯣ ꯄꯥꯛ ꯍꯦꯛ ꯐꯪꯗꯦ. ꯍꯣꯏ ꯄꯥꯕꯨꯡ, ꯃꯆꯥ ꯊꯣꯏꯗꯤ ꯂꯥꯏꯔꯤꯛꯇ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ. ꯑꯩꯅ ꯃꯥꯕꯨꯗꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ. ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ. ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤ. ꯁꯦ, ꯁꯤꯅ ꯅꯪꯒ ꯅꯆꯟꯒꯒꯤꯅꯦ. ꯑꯆꯤꯟꯅꯀꯣꯝ ꯁꯤꯖꯤꯟꯅꯔꯣ. ꯋꯥꯠꯂꯁꯨ ꯍꯦꯛꯇ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯦꯇꯦꯝꯗ ꯌꯥꯎꯔꯤꯕꯗꯨꯅ ꯁꯤꯖꯤꯟꯅꯧ. ꯋꯥꯠꯂꯒꯅ ꯏꯄꯥꯅ ꯑꯥꯗꯒꯤ ꯑꯃꯨꯛ ꯍꯥꯄꯛꯄ ꯑꯗꯨꯅꯤ. ꯐꯔꯦꯁꯦ, ꯅꯆꯟꯗꯣ ꯁ꯭ꯀꯨꯜ ꯊꯦꯡꯅꯅꯤ. ꯆꯥꯛꯇꯣ ꯆꯥꯊꯣꯛꯃꯤꯟꯅꯔꯣ. ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯨꯀꯣ. ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ. ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ, ꯏꯆꯥꯊꯣꯏ, ꯄꯥꯕꯨꯡ ꯊꯣꯛꯑꯒꯦꯀꯣ. ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯣ. ꯄꯨꯟꯁꯤꯕ ꯊꯣꯏꯕꯤ ꯄꯨꯟꯅ, ꯍꯣꯏ ꯄꯥꯕꯨꯡ. ꯑꯁꯣꯝꯅ ꯃꯄꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯣ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯕꯨꯡ ꯃꯆꯤꯟ ꯑꯅꯤꯗꯣ. ꯄꯨꯟꯁꯤꯕꯅ, ꯃꯆꯥꯊꯣꯏ, ꯂꯥꯎ, ꯆꯪꯉꯁꯤ ꯂꯥꯎ, ꯆꯥꯛ ꯆꯥꯔꯁꯤ. ꯍꯣꯏ ꯇꯥꯇꯣꯟ. ꯄꯨꯟꯁꯤꯕ ꯀꯔꯤꯅꯣ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯃꯕꯨꯡꯒꯤ ꯃꯇꯧꯗꯨꯗ. ꯇꯥꯇꯣꯟ, ꯆꯥꯛꯁꯦ ꯊꯤꯔꯣꯔꯥ? ꯍꯩꯔꯔꯣꯏ. ꯑꯉꯥꯡꯅ ꯅꯈꯨꯠ ꯃꯣꯠꯅꯕ ꯊꯕꯛ ꯅꯪ ꯇꯥꯇꯣꯟ ꯑꯗꯨꯝ ꯊꯤꯒꯦ. ꯏꯁ, ꯈꯪꯕꯨ ꯈꯪꯉꯤꯅꯦ. ꯆꯪꯁꯤꯟꯗꯨꯅ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯃꯕꯨꯡꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯨꯛꯃꯤ ꯇꯧꯗꯨꯅ ꯆꯥꯛ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤ. ꯃꯆꯤꯟꯗ ꯇꯞꯅꯃꯛꯁꯨ ꯁꯣꯜꯂꯤ. ꯑꯁ, ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯤꯗꯤꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯃꯇꯧꯁꯦ. ꯌꯦꯡꯕꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤꯗ. ꯄꯨꯟꯁꯤꯕ ꯀꯔꯤꯅꯣ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ? ꯑꯩꯈꯣই ꯄꯥꯕꯨꯡꯅꯤ ꯁꯤꯕꯣ? ꯊꯦꯡꯂꯀꯥꯟꯗꯨꯗ ꯍꯣꯕꯦ ꯆꯐꯨ ꯃꯈꯣꯝꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯤ. ꯑꯁꯥꯕꯅ ꯄꯣꯛꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯅꯨꯄꯥꯗꯣ ꯊꯩꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯇꯥꯇꯣꯟ, ꯁꯥꯔꯕꯣ? ꯌꯥꯝ ꯁꯥꯔꯕꯣꯁꯦ? ꯌꯦꯡꯒꯦ ꯇꯥꯇꯣꯟ. ꯃꯈꯨꯠꯇ ꯑꯃꯨꯛ ꯆꯨꯞꯁꯤꯟ ꯑꯃꯨꯛ ꯐꯨ ꯀꯥꯝ ꯇꯧꯔꯤ. ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯤ. ꯃꯆꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯨꯟꯁꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ. ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯇꯝꯕꯤꯔꯤꯕ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯈꯟꯕꯗ. ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥꯕꯨ ꯇꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯤ. ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ. ꯃꯆꯥꯊꯣꯏ, ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦ. ꯐꯔꯦ, ꯀꯩꯝꯇ ꯇꯧꯗ꯭ꯔꯤꯁꯤ. ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩ ꯐꯔꯕꯣ? ꯃꯆꯟꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯗꯨꯅ ꯃꯊꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕꯤꯔꯤ. ꯃꯊꯥꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯆꯟꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯁꯠ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯔꯤ. ꯈꯪꯍꯧꯗꯅ ꯍꯧꯔꯛꯂꯤꯕ ꯄ꯭ꯔꯦꯝꯒꯤ ꯏꯍꯧ ꯑꯗꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯃꯆꯟ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯁꯠ ꯇꯩꯊꯣꯛꯂꯤ. ꯁꯦ, ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦꯕ. ꯃꯆꯥꯊꯣꯏ, ꯀꯞꯀꯅꯨ. ꯇꯥꯇꯣꯟ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯌꯥꯝ ꯋꯥꯏ. ꯇꯥꯇꯣꯟ, ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯩꯅꯥ ꯐꯥꯎꯏꯅꯦ. ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯁꯦꯡꯕ ꯐꯥꯎꯕ꯭ꯔꯅꯦ? ꯑꯩꯒꯤ ꯃꯆꯥꯊꯣꯏ ꯅꯨꯡꯁꯤꯕꯤ, ꯃꯕꯨꯡꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ. ꯇꯥꯇꯣꯟꯅꯤ ꯁꯤꯕ, ꯃꯆꯟꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ. ꯁꯦ, ꯊꯤꯔꯒ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯤ. ꯊꯦꯡꯈ꯭ꯔꯅꯤꯕ. ꯄꯨꯡꯁꯥ ꯌꯧꯈ꯭ꯔꯦ. ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯄꯥꯅ ꯊꯣꯡꯗꯨꯅ ꯊꯝꯂꯝꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯃꯨꯟꯅꯗꯨꯅ ꯂꯛꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯤ. ꯍꯥꯎꯇ꯭ꯔꯣ ꯕꯕꯥꯏ ꯀꯥꯡꯁꯣꯏꯁꯦ? ꯍꯥꯎꯋꯦ. ꯑꯂꯨ ꯃꯨꯟꯗꯕ ꯊꯨꯝ ꯊꯥꯛꯇꯕ ꯏꯟꯁꯥꯡꯁꯦ. ꯃꯁꯛ ꯑꯗꯨ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤ. ꯄꯨꯟꯁꯤꯕ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯁꯤꯜꯂꯨ. ꯍꯣꯔꯦꯟ ꯇꯥꯇꯣꯟꯅ ꯍꯥꯎꯅ ꯊꯣꯡꯕꯤꯔꯒꯦ. ꯑꯗꯣ ꯄꯨꯡꯗꯣ ꯌꯥꯔꯝꯂꯔꯣꯏ. ꯃꯆꯥꯊꯣꯏ, ꯅꯪ ꯊꯦꯡꯅꯅꯤ ꯆꯠꯂꯣ, ꯂꯣꯏꯁꯤꯟꯖꯧꯔꯣ. ꯇꯥꯇꯣꯟ ꯀꯣꯟꯁꯤ ꯐꯦꯡꯂꯒꯦ. ꯌꯥꯅꯤ ꯇꯥꯇꯣꯟ, ꯅꯪꯅꯤꯕ, ꯑꯩ ꯑꯗꯨꯝ ꯐꯦꯡꯒꯦ. ꯌꯥꯗꯦ, ꯑꯩ ꯐꯦꯡꯒꯦ, ꯆꯠꯂꯣ, ꯂꯣꯏꯁꯤꯜꯂꯨꯔꯣ. ꯆꯣꯃꯦ, ꯆꯠꯂꯣꯃꯤ ꯅꯪꯕꯣ. ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯏꯕꯤ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤ. ꯄꯨꯟꯁꯤꯕꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯁꯥꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯅꯔꯤ. ꯃꯆꯤꯟ ꯃꯧꯄꯥ ꯅꯣꯛꯐꯦꯠ ꯇꯧꯅꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯂꯒ ꯄꯨꯟꯁꯤꯕꯁꯨ ꯀꯣꯂꯦꯖꯇ ꯌꯧꯔꯛꯂꯤ. ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯃꯅꯨꯡꯅꯤ. ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ. ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯁꯟꯖꯣꯏ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯔꯝꯃꯤ. ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤꯕ ꯄꯨꯟꯁꯤꯕꯕꯨ ꯍꯦꯛ ꯎꯕꯗ ꯁꯟꯖꯣꯏꯅ, "ꯑꯣꯏ ꯏꯇꯥꯎ!" ꯀꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯁꯟꯖꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ, "ꯑꯣꯏ, ꯀꯌꯥꯝ ꯀꯨꯏꯔꯒ ꯂꯥꯛꯄ? ꯑꯣ, ꯐꯖꯕ ꯍꯥꯄꯨꯆꯨꯕ, ꯅꯪ ꯉꯥꯏꯕꯗ ꯑꯩꯅ ꯉꯁꯥꯏ ꯆꯥꯔꯛꯄ ꯆꯥꯛꯇꯣ ꯂꯣꯏ ꯇꯨꯝꯈ꯭ꯔꯕꯅꯤ." ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯥꯒꯤ ꯇꯧꯔꯛꯂꯤ ꯁꯟꯖꯣꯏꯗꯣ. ꯄꯨꯟꯁꯤꯕꯁꯨ,
bit ka te he. Adu waragana ay nang mahapchan jaba taridana hangliba pukdo. Hoida ay sudah main hairak prana yang mani. Tan panadam jai. Awoi ba lo jangan si tiangi. Ashrama mabani pulap nok minaraga gari thaujin lakli. Gari singdo mafam jana thamlamlaga wari sana duna lak minari. Sanjoy na. Bye. Kabadi habda muk sujale. Nungari banang ba? Asuk nungari si daw. Sanjoy do shukla duna. Hoida tang din nungaram ni. Nagkok tu lairik aray kay hajalaga class ro yarwani na. Ay di adre ba kok si santi hali ba? Punsiba na kwita waduna. Nang da kay kya kadawuro santi halaga yandre ba? Ado bro lairik da mana dilay si nupi phazabam da koy gen tawani. Ado da phazabagi phazabi ngakta kamana santi halu dunu. Luiritana. Luiriko amta ko khali bani. Aise phazabi ngakta gi marak sida karama khani khamadane kokse phatna ngawr bani. Seran turan ngawr ga chakidorba pakhang oira khangde toise. Punsiba sanjogi wahaiduda yenglaga nokfet dawi. Ida dangne ngang thorok pasima kira bangagda. Achumani kai noin haise. Phazabi maya marak seda kadai lengno khalo nangso. Ado nang sama yengna sidana aduga khangna dawne. Ai de kaige. Nang adum yeng jawda. Ida ayorokan. Last nang say shamchanam narakadore. Nupi ngang san barmalan hainari bani. Yari to oigidi. Ikai yasaita. Kadi nungi phagi taw jarubano do hekto etoishe. O yare ikai rano. Lau klasa ngasi. Hoine. Ado yeng sida nangwa. Amuka sa phagi oi kay haijile i sanjoy do. Punsiba nakfet tawraga sorsang hontay. Ida. Aigi mama sa khangja hongdrabi itana sinapam namagni. Maba matik jana masemdriba makai. Ai gay bagana sa thamang mapawlo day. Sanjoy do nungay tana. Hera nachanan da sa semdaw. Nupisu yung daw ni kaino. Ay sukhangi. Nang nanangi machatoy po kayam lo na nung sinakhanjay do. Adune. Kanamata yung jakraroy. Ay di nung siyaning honbo yadriba ni. Hoida. Yung bahay dun. Kumay lila phaza halaga lori. Yaning thabo kayam kinalagtaba ngamgiyenggi. Pulaba mong nagminay. Sanjoy na. Wari di bani gisiso hit chatline. Adum phagi dage. Asumna wari sana lagpa na class ki thongjal hai kanchen maga kok ani do hai yeshine. Oi ma sire. Konjol du tawada leiramli basatra mayam do pulab yengnarakli. Class amna chungakpada khangawdana yeshine bani. Khanglawek den lawrai nupi do konjol hauna. Langna basatra mayam singso konjol du gi maikida miding thamlakli. Mamanabi na pakhatna. Bai sokro kai soke. Kuyeng li masado pairaduna wadi ngangda tumina non thaduna makok nanduna anaba khangni sanjoyna. Ida sokro kamay doino. Ponsibari papa khana. Ai de shokti kyan menam tahawre khangawre bai. Nupida fading khalai ubliba anok ajoba do semladuna sauna phat hawgalai machin tum thokladuna. Kay banang hawjikida khangawde ba. Nang khangawde ba gyan tahawde ba. Ponsiba sanjoy nupi dugi madawduda tingag yengli. Kaino yengi do? Ha? Kaino ba? Esi nupi nino sitri do? Ha? Nupi nino sitri ba natro no do? Probabla nga thengjila do? Makok do mung nali. Ay mi chong na la isi nang nami tu hawda bro. Kok si kaino na siram. Noy singam ga do? Obliba anok ado amok semi post kaini matago. Namit na itak kaladana nupi daga kutong jabag lawri do? Nang ay kanan khang bra ha. Sauna khanglaw lawrakni makut ma masahon to dona mamana bidona. Kaino minang tay do ba? Kaino nang sa wahuri na dro moin tawi do. Nang chakra chalo sai do. Ithabak tawgi. I chung ni ba mi hat gi ngasidi sala. Ponsiba da mong anchin dona. Hey, nachin ko muya dona. Ponsiba makok na nandana urang soli. Asimbo masak siga. Mamit mamay itage thadana ikade khaladana. Chinchila ga ngona thangjin biranga ai manu picho paga thali. Ise karakter ko phagi de. Ai am chaine. Lanja da go sar siamune murang go solaga. Mina hashi de khumge lai chedana masi.
ꯑꯩꯅꯦ ꯃꯁꯝꯁꯤꯗ ꯐꯣꯏꯔꯒꯅꯦ ꯄꯦꯜꯂꯅꯤꯗ ꯁꯦꯛꯇ ꯃꯁꯤ ꯈꯪꯍꯧꯗꯦ ꯄꯨꯟꯁꯤꯕꯒꯤ ꯃꯁꯝꯗꯣ ꯆꯣꯡꯁꯟꯗꯨꯅ ꯈꯪꯐꯣꯏ ꯐꯣꯏꯈꯤꯕ ꯈꯪꯕ꯭ꯔ ꯈꯪꯕ꯭ꯔꯕ ꯂꯥꯟꯖꯗꯕꯒ ꯁꯥꯒꯗꯅ ꯅꯪ ꯈꯪꯕ꯭ꯔ ꯅꯪ ꯈꯪꯕ꯭ꯔ ꯅꯪ ꯊꯥꯗꯣꯛꯑꯝꯃꯦ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯃꯤ ꯃꯃꯥꯡꯁꯤꯗ ꯊꯥꯗꯣꯛꯑꯝꯃꯦ ꯀꯩ ꯅꯨꯃꯤ ꯅꯪꯕꯣ ꯉꯥꯎꯔꯕ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯊꯥꯗꯣꯛꯑꯝꯃꯤ ꯃꯤ ꯁꯤꯕ ꯇꯥꯔꯤꯃꯤ ꯅꯪꯕ ꯉꯥꯎꯕꯤ ꯁꯟꯖꯣꯏꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯎ ꯑꯐꯩꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯑꯕ ꯉꯥꯎꯔꯗꯤ ꯗꯦꯟꯇꯦꯜꯗꯔ ꯀꯩꯅꯣ ꯂꯩꯕꯤꯔꯗꯤ ꯐꯗꯧꯅꯤ ꯁꯟꯖꯣꯏꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯅꯣꯛꯄꯒ ꯊꯤꯡꯂꯤ ꯄꯣꯠꯅꯤ ꯚꯥꯏ ꯑꯩ ꯈꯥꯝꯃꯛꯀꯅꯨ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯀꯣ ꯃꯁꯤꯗ ꯍꯥꯜꯂꯒꯅꯦ ꯑꯩ ꯄꯦꯜꯂꯅꯤ ꯑꯃ ꯑꯁꯤꯁꯨꯅꯦ ꯇꯟꯖꯥꯁꯤꯗ ꯑꯉꯥꯎꯕꯅꯤ ꯀꯥꯏꯅꯒ ꯃꯁꯤꯃꯁꯨꯅꯦ ꯆꯥꯏꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯁꯦ ꯄꯨꯟꯁꯤꯕ ꯁꯟꯖꯣꯏ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯖꯠꯁꯤ ꯀꯗꯥꯏ ꯀ꯭ꯂꯥꯁ ꯆꯪꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯄꯨꯟꯁꯤꯕꯗꯤ ꯉꯁꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯒ꯭ꯌꯥꯟ ꯐꯥꯎꯕ ꯇꯥꯖꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯊꯟꯇ ꯄꯪꯉꯤꯗꯁꯨ ꯏꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯪꯒꯤ ꯁꯣꯅꯣ ꯆꯨꯕꯤꯗꯣ ꯃꯤꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯂꯥꯛꯑꯣ ꯃꯤꯅ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦꯃꯤ ꯑꯉꯥꯎꯕ ꯃꯄꯥꯟ ꯊꯣꯛꯑꯦꯃꯤ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯒꯤ ꯏꯇꯤꯛ ꯑꯃꯇ ꯈꯪꯍꯟꯈꯤꯒꯦ ꯉꯁꯤꯗꯤ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯑꯣꯔ ꯉꯁꯦ ꯁꯥꯎꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ ꯑꯅꯧꯇꯃꯨꯛ ꯁꯦꯝꯂꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯨ ꯁꯤꯡꯂꯗꯨꯅ ꯍꯦ ꯅꯨꯄꯥ ꯅꯪ ꯑꯩꯒꯤ ꯒꯨꯟ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯅꯁꯝꯅ ꯂꯣꯏꯅ ꯐꯣꯏꯕꯤꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯣꯏ ꯃꯃꯥꯟꯅꯕ ꯁꯟꯅ ꯂꯦꯛꯊꯣꯛꯄ ꯃꯥꯟꯕ ꯅꯪ ꯑꯃꯁꯨꯅꯤ ꯑꯩ ꯈꯪꯖꯅꯧ ꯀꯥꯟꯅꯅꯤ ꯅꯕꯥꯅꯤꯃꯛ ꯌꯥꯝ ꯊꯤ ꯀꯥꯟꯅꯅꯤ ꯄꯣꯁꯀꯁꯨꯃꯛ ꯁꯦꯝꯂꯤ ꯑꯩꯁꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ DSP ꯏꯕꯣꯆꯧꯒꯤꯅꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯊꯥꯗꯣꯏ ꯈꯪꯂꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯇꯨꯡ ꯑꯗꯨꯃꯥꯏꯅꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯊꯦꯡꯖꯤꯟ ꯈꯣꯠꯆꯤꯜꯂꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯕ ꯅꯪ ꯖꯦꯜ ꯌꯧꯒꯗꯅꯤ ꯍꯋꯥꯏ ꯊꯣꯡꯕꯗ ꯏꯔꯣꯞ ꯇꯧꯅꯤ ꯀꯥꯎꯅ ꯑꯩꯒꯤ ꯒꯨꯟ ꯈꯪꯍꯟꯗꯧꯅꯤ ꯃꯁꯛꯁꯤꯡꯁꯤꯒ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯅ ꯁꯟꯖꯣꯏꯒ ꯄꯨꯟꯁꯤꯕꯒꯅ ꯍꯥ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯁ ꯀꯩꯅꯣ ꯃꯤ ꯅꯪ ꯇꯧꯏꯗꯨꯕꯣ ꯂꯣꯏꯔꯦ ꯁꯤꯗ ꯉꯥꯎꯤ ꯈꯥ ꯁꯪꯂꯤꯗꯅ ꯅꯀꯣꯛꯇꯣ ꯐꯖꯅ ꯆꯥꯛꯂꯤꯕ ꯑꯩ ꯏꯀꯥꯏꯕꯅ ꯂꯩꯔꯤꯃꯤ ꯂꯥꯛꯑꯣꯕꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯨꯄꯤꯗꯣ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ